Awang nongpoki lamdam singda khundariba yelho mising asi mutkhigatra haibagi mipainadaba natte serak asida soina khundariba manipuri sing asigi apunba masing kaya laibage haiba khangdok hauba chungani haina manipur gi ningthau laisemba sana jawbana ngasi agartala gi akoibada khundariba mitei meitai singi khunja singda satuna yengsin kiba khongchatta tom tv da phongdorakre kanglei pibaren ningthau laisemba sana jawbana ngarang agartala Thungluraba matungda ngasi nini chanba numita agartala gi akoibada masoi khundariba Tripura gi manipuri singi khul singi amadi ningthau hagdaktagi leraklaba laifam lensingda satuna yengsinki zatkiba yengsin khongchat adugi saruk ama oina agartala gi ibudhau pakhang laisang sana chahi ahum Narendrajit Makli para Maharani Chandrabali Pukri Haveli Museum Radha Mandap Fiauna Khundariba tongan bamafam sing amadi Tarau Rani Bazar amasung Tripuri singi nat ka sagonaраklaba laifam len kaya amadasu sangduna yengsinki Manipur gi ningthongna makhatana Tripura gumna Manipur dagi yelho mising mutkhigatra haibagi ngasidi mipaiba du horakle athuba matamda mitei meitai singi apunba mising khangdoktuna kari asetpa khongthang paikhat hoba yabage haiba khana hoba chungani haiba wafam kaya amasu phongdorakhi Hꯧji Manipur yellow missing see a machine handarapa, and machine Yankot Pangamdava, and the Nomugi Musala Kadra having a factor, my Abama could keep us. Masi, I could Tripura, see of the Comatam, the Madu Saba, I could Akivado, to Minda Uzare, Aduga, I could Ojik Hana, Lamsigma Poes, Ramiba, I could Tripuri Sinsa, I could habitat, Yamna could get Dumba, Aton Bazati Dona. Aduga yamna koi hiram khudimak ta sothaba aduba phul amadong la yamna koi tu sonok sonna leibasi bujabasida aina koi Manipuri sing maroina koi meitei sing daina apil tawjenin base basi Tripuri da tari basu ma awa base koi su section hokdragadi yamna thu matang mu de koi se koi masi soidana koi hangani adura koi hojitagi hongna koi Manipur da leiriba koi meitei sing adu Manipur ma pan da soina ta khaba koi meitei sing Manipuri sing a the armed section like missing Yankanaba, indigenous population. Handaraktanaba, Masida Karitoya, Jesse Kuna, Tanaminavagi, Atuba, Masing positive.